Azerbaijan Amasung Armenia Ngamkheigi Sarukta Ungkhatnarakpadagi Meeoi 8 sire. Azerbaijan Amasung Armenia gi laibak anigi tainaba Ngamkheigi Sarukta mathau tawriba security force ngi marakta Ungkhatnarakpadagi nongmai kapnakhre. Nongmai kapnabagi thogdokta Azerbaijan ni service member 8 sikre aduga tara hena asokapan nangkhre haina Azerbaijan Defense Ministry na phongdorokle. Armenian official singi report matungina Ungkhatnabagi thogdok aduda makoigi lanmi ama asokapan nangkhe. Lanmi kungamari thogdok adugi matung thiba phangdana leire. Ngahan thokiba thogdok asigi matangda laibak animakna amana amada maral sibagi thabak chathare. Armenian Defense Ministry gi report matungina Azerbaijan military na Armenia ge position singda target tawduna hana nongmai kapsilakhe. Masa ngakthokchanaba Armenian troops singnasu Azerbaijan ge force tamna nongmai handuna kapkhibani haire. Amaromda Azerbaijan na phongdokhibagi matungina de Armenian troops singna matam kayagi mamangdagi chayet nariba Ngamkheigi saruk singda ka henba thawong sing chathaduna lakle. Ngahan gi thogdok adusu Armenian troops singna atamnana sillaga thogan khibani haire. Mamang sahida chayol taruk yumthang nariba laibak ani asige marakta Nagorno Karabakh region ge matangda khutthongna khe thogdok aduda Meeoi lising taruka samnga hena sihan khe. Ngahan gi thogdok asisu hairiba region asiga mari lainana Ungkhatnarakpadagi thokibane. Nongmai kapnabagi thogdok adu thokraba matung Russian Defense Minister Sergei Shoigu na laibak ani make Defense Minister singa telephone gi khuthangda wari sanakre. Laibak ani makna chaye nariba Ngamkheigi matangda khut thoknaba lepnaba Russia gi maikaidagi khangan khibaga loinana political gi thakta wari sanaduna waroishin puraknaba honabana afaba khongthang oigani haikhe. Pakistan gi Lahore na malem gi khwaidagi polluted oiba city oire report. Pakistan gi city Lahore na malem gi oina khwaidagi polluted oiba city oire haina air quality monitor na phongdokhibaga loinana mari lainaba singna hiram asiga mari lainana athuba matamda paikhatpa yaba thabak thauramsing paikhat haudrabade tungda khudong chadaba kaya laibak asigi miyamna mayoknarakpa yana lei haire. S-400 deal na India amasung US anigi marakta lainariba marida akaiba lakpa yana lei report. Russia gi khwaidagi hena advance oidiba asanba makhalge surface to air missile defense system lainabagi matangda India amasung Russia anigi marakta taunakhiba deal laduna maram oidaga US amasung India laibak anigi marakta lainariba marida akaiba lakhanba yabagi oithokpa lei haina tongan-tonganba report singna phongdoknarakle. Hiram asiga mari lainana US Senator Tommy Tubertil na phongdokhibada India na handak paikhalakliba khongthang ase yamna luba amane. India na Russia ga taunakhiba deal asina maram oiraga US na India gi mathakta athingba sing thamjilakpa yana lei. Adubu hogjingmaki oina de laibak asigi mathakta US na athingba thamgadra natraga thamloidra haibagi matangda chapchana haiba ngamkhiroi. India gi Prime Minister Narendra Modi amadi US President Joe Biden anigi marakta hana wari sanarba matung US na makhoigi oiba phirep lawrakane. US na missile defense system ga mari lainana India gi mathakta athingba thamlakpa matamda mahaki oinadi mapung phana sagotkani haide. Amaromda China na India ga tainaba Ngamkheigi sarukta chatharagliba ka henba thabak thawong sing asigi matangda US delegation team ama amasung India gi makok thongba official singa udaduna wari sanakhre. Ngahan India gi konung Delhi da pangthokiba nakal anigi oiba mifam aduda saruk yakhiba US delegation team na Russia ga taunakhiba S-400 missile defense system dilladu handokna bakhangan khibaga loinana India gi phireb aduna laibak anigi hana lainaramba afaba marida achauba saitheng ama pirakba yai haikhe. India na America gi Aegis system natraga Patriot system lainaba wafam oina hogdoroklamnabade US no yamna haraubaga loinana laibak anigi lainariba mari hena sesilhanba yabane. Adubu India na makhoigi oiba tonganba phirep ama lawkhibasi yamna laibak thibane. Turkey na Russia dagi S-400 missile defense system lainabagi deal taunakhiba dugi mayokta Ankara gi mathakta Washington na athingba thamjankhiba duga chap manaba mawongda India da su athingba thamjilakpa yabagi oithokpa lei haire. Aroibada tabiriba pumnamakpu thagatchari.